Online Manipur YouTube channel aswing birba mayam pum nung puwa muka hana taram luxury ahan badi amna maru ipa pawa mabde thamzage Linthoingambi amadi Hemanjit hatpada chennabani haiba mioi teruk CBI na faraga Air Asia gi flight amada Delhi da pukhre mathangi update asna mahiroi ani hatpada chennabani haiba mioi teruk CBI na fare mahiroi luang bi Linthoingambi amadi Hemanjit mata chennabani haiba kuki phurup ki mioi teruk ngasi CBI na Churachandpur district da gi fare haina thajba ya pawa amna hairi CBI na far mioi teruk asi numdang weram pung manga adwai de Imphal de Delhi tamni Air Asia da pukhre hairi maduda Manipuri police ki team amasu yauki haina thajba ya pawa asina hairi CBI na fagalaba mioi teruk asi Churachandpur da Imphal tamna helicopter da puduna lakhibani tungdu Imphal airport tagi Air Asia da amuk Delhi tamna pukhibani hairi fagalaba mioi teruk asi gi manung da kuki students organization Laimatak branch ki president amadi secretary su yawi haina thajba ya pawa asina makatari fagalaba sing adudi pamilon amana join student body of kuki na akoigi Linthoingambi amasung Hemanjit mihata chenaba mioi teruk phakibagi damakta pung taragani thoigi total shutdown lauthokre Sipriya kangujam dagi lokhachage hojik thokliba Manipuri violence asida laikhidraba athoba singi macha kullemna class 10 power Delhi da larik tamnabagi process topa hore afaba top school ngaktani khudungchaba asi pambiba singna aingonda athuba da contact tobirau punna angang samurom ming channabagi pandam thamli aihak ki site tagi angamba mating pangjabani nakhoigi kanasu leitre ipuroibadi chatkre icha singbu kanana sembigani kanana chaunaba yokpigani haina mangluraba asa aduda mangal kharatang oirabasu piba ngamnaba honajabani nakhoigi ichana chauraga matik saba mi mamam oiraga mapagi laman singba ngambo oirasanu miyamnasu makoibu angamba mateng pangbiyu haina Lisipriya kangujamna phongdokpiri aduga mathangi update asna brinda thono jumdagini Manipuri police ta yoba maitai masasing na phuruptana reibakta makhal khudingi khut thaba lebu this is the first warning there won't be second haina brinda thono phongdokpiri aduga mathangi update asna Manohar Mayum Bari Sharma dagini landi lanpham da khangnasi thauna lingjendu Imphal manung da RAF na phubada soktoi saruk yekna amani konaraga lanpham da thawai thabana fatro ai wadi pogadi sidau leire phamungda patlaga naraga sidui saruk lanpham da sijaruge handaki lansidi achumbaga aranbaga soknaba lani ahanbadadi aranbana ngamba manba poloida achumbana joy oi masi soidrabani aduga mathangi update asna Linthoingambi amasung Hemanjit ki JSC na jangsin gedaba khungjung thing lauthokre ngasidagi laikai da wakat mifam phamlagani haukiba July 3 ki ayuk tagi mayum dagi thokiba dagi mafam khangdana numit kyani leirakhruba matung tha asigi kunmanga da social media da kuki militant singna makut chalaba matung da tok pikhraba haiba gi photo sing viral oirakpa dagi khangna rakhiba mahiroi phijam Hemanjit amasung luang Linthoingambi hijamgi mihat ki mayukta semkiba joint action committee against the brutal killing of two students phijam Hemanjit and the luangbi Linthoingambi hijam by kuki militants mihat asigi mayukta sangsin gadaba khungjing sing lauthokre JSC asigi convener Elkanta maitaina ngasi thorakpa cherol amana hai JSC gi maru oiba pangthokadab khungjing sing asi Manipur da leiriba organization sing mera pai bilup sing amadi mahiroi lup sing galoinana miyam hupna mapung phana lebak miyam saruk yabiyu hairikli sangsin gani hairiba khungjing sing hayang October amanong maijing numit ke ayuk pung 10 dagi nungthin pung ani phabu miyam hupna laikai da wakat mifam phambiyu loisilakpada apunba slogan oina wi one justice mahiroi hatpa kuki militant sing cherak piyu haina lawbiyu hairi mathangi numit October ani gi numidang pung 9 dagi pung 9 fawba human torch chain sembiduna laikai da mathaki slogan asimuk lawbiyu aduga October 3 laibak pokpa numit tegi laikai da khuthang chara henbagi khungjing singsin biyu hairi JSC na sangsil leba khungjing asida kanagumba political party amataga mari leinade amasung makhoigi instruction da satkiba leijade chachu chatminaroi herakpaga loinana JSC da pibirakpa matam gi suggestion khudimak taram ok jagani hairi